mayambu ngasi Amazing Bible Prophecy Ministry na Bible nainabagi thoram basida taramna okchari ngasi nainagadruba asidi Galatian sariba lairi asigi maramda ikoi nainase Romans Galatian nainaba se yamna maroi maramdi masi justification by faith thajabana sumanbiba adigi maramdani aduna hairiba asigi maramda Bible na kari takpiri Paul na kari takpiri haibdu ikoi nainaminasi ahanbada ikoi ishora pathana tausi Sragada lebe ipa yam thagatsare ikoina Paul na Galatian da iriba chithi asigi maramda ikoina khara nainagadore masida nahana Paul pibiu hauji Christian isnaw sing marakta chamanaba mayam oiriba thajabana sumandiba asigi maramda lana thajariba kya maram asidagi aikoibu achumba lambi aduda singbiu thawai sangna singbiu tariba isnaw khudingda nahana Paul pibiu Prabhu Jisu gi minda kurumjari amen Ikoi ahanbada yengminase Galatian haibase Paul na ibani Paul masana ibani matamna 57-58 AD hadi mahangna maki anirak Galatian haiba mphomje mahangna anirak chatluraba mphomda ahanba mahana Barnabas ka khongsa chapa matamda masigi church linkale adu matungda amuk chale adugi matang humsuba journey holdringaida masi ibani masigi maramda ma kamain iki magi matam them kadina habsigi maramda nainaradi amna sak kuina sakrani adun aina tentang na num haijabane ko yangse Paul na Christianity da kamaina olak pra habsigi maramda aikoi phajana yangsi aduga chapter 1 Galatian asida piriba message aikoina phajana khangi haba taragadi masida kari kari po samasya sing thui habase kanana tholi habse akoina khangba darka lai madu akoina ahanbada khara yeng akoi yeng minasi ko ahanba paminasi Galatian 1 ki 1 to 5 akai paminasi sinaw sing aduna yaring ide ida matam logdingai ki damak aina dum English da ibasing je khara parakani adu khara ayamana num sinanum hai masida je Paul Prabhu Jisu Krista gi pakon satpa hadi mi na khanba nataba mi gi mapana su oiba nataba ipa isho hadi mahakpusi Prabhu Jisu Krista busi si badaki hingarangiba ipa isho amasung Prabhu Jisu Krista gi mapana pakon satpa oirakpa ni hai nasida verse 1 da hai amasung mahakka loinana ase masimanaw punamak hairi mahakoloina maga thajaminaba punamak aduna kanada iri Galatian da leiba church asida ibani hai aduna sitije kanada ibano Paul ipaisho amsung Prabhu Jisu Krista na khando khraba Prabhu Jisu Krista gi sebo warba Paul na maki masimnaw thajaminaba masimnaw guloina na Galatian da chaiba chinde ibani hai na masida 3 da hai nakhoida thaujan amasung intabado ipa isho amasung Prabhu Jisu Krista dagi oisinu hai sinawsa aikoi punsida thaujan haibase yam darka lai santi haibasu darka lai masi khudima kanada gi phangi Prabhu Jisu Krista amasung ipa isho dagi thaujan santi haibase phangbaneba aikoina punsida ingna chingna lai hadi ipa isho gi matung inba Prabhu Jisu Krista gi matung inba ma ki thaujan de phangjaba masigi mapana oiba ngamgani sidai aduga Prabhu Jisu Krista na khoi da makari to we have the verse 4 da hai masi hai ipa ishor khoi gi ipa ishor adugi anengba gi matu ina masigi phatraba prithvi haibadi phattaba malem papki pamna thalaba malem prithvi asidagi mahangna Prabhu Jisu Krista na khoi bu kanbiningai gi damak mahang masamuna khoi gi pap singi damak pibi khiyamni masina haibadi Prabhu Jisu Krista mahang masamangna papi aikoina pugadaba papki dandi kudemak mahangna cross ta pubiki mahangna sibiki aduga mahangna sibibase kanagi mapana no ipa ishogi aningba adugi matung inani amasung karigidamak sibiribno aikoibu kanbiningai gidamuneba masidigi hena pawa paulite isnausing nakoina aikoina masigi sermon se taraga aikoina khangadabne Malam prithvi asida koicha chatuni yengba matamda papi aikoigi damak sibiba aikoina pugadaba pauki dandi kudima mahut sinduna pubiba ishor se
प्रभु यीशु ख्रिस्त नतना कनासु लेते असुक मतिंग नुंगची चावनी हाइबसिने अखोइना महाकी सेबो ओइबा महाकी मतुंग इनबासे अखोइगी दमक यामना लाइबक फबनी हाइबसे अखोइना कावगुमसी अदुगा मथंगदा अमु येंगसे वर्स अखोइना मसिदा वर्स मंगादा अदुगुमा to whom be glory forever and ever adugumba prabhu jisu kristo da mateng mangan sauba se oisnu haibasni matam khuding ekhoju ishogi mateng mangan saungai gadamni karamna saungani ekhona tokthore bang thore ba saktori ba sin prabhu ki mateng ina saptuna miyam da prabhu gi da musaki pireba matam da ekhoina ma ki mateng mangan da sauhanda ba ngani ekhoi yengse amu 6 to 9 da kana na Galatian church da समस्या अदे ट्रबल अवान पीब्रा है वर्स 6 मान है मददी नखोई थूना को नखोई ख्रिस्त की थौजान अदुद कौथोख्रब नखोई थूना अतोप वपा होंदोप हाइदी अदुगुंबा ईशोई ख्रिस्त की थौजान अदुद कौथोकिब अदुदगी नखोई अतोप वपा अतोप अफब वपा नखोई थूना होंदोखिबसे मसिदा आई याम नंगाई है मसिको कमाइना मखोइना होंदोपनो हाइबसे मसिनी मदु होंदोखिबा तुगी मरम दनेबा अखोना गलातियान द पीरिबा पॉल की मैसेज है मरोइना 3:5 दा थाजबगी मरम मयाम मोम पीरिबसे मसि मरम जिनेबा अखोइना खावइदबसे सिदा है अतोपो पो अमदा हाइबने को असेंबगी दे मसि अतोपो पो नते वर्स 7 दा अदुबु नखोइबु अवाबा ओहलिबा नखोइदा सैथेंग पिरिबा को नखोइबु चमम नहलिबा नखोइगी मरता कनागुम खर लै अदुगा हाइरिबा असिना ख्रिस्तगी अफबो पावसे मसिबु मोलले मसिबु ओंथोई हैबने असुकिमति फखरबा प्रभु यीशु ख्रिस्तगी वपाव हैबदी एखोन ngasai mamang da पाखिबदो एखोइबु पापतगी कन्बिनिंगाई की दम फटब मालन पृथ्वी कन्बिनिंगाई की दम मा मसामकु पीबीखिबा अदुगुंबा प्रभु यीशु ख्रिस्त अदुगी अफबो पाव हाइबदी महान सिबीबी मफाने को दारां को फंगबनी हाइबसे मसीगी अफबो पाव सिबो ओंथोए है मसीदा ओंथो इना मसिना हाय अदुगो वर्स 8-9 द छाय अदुबु अखोइ नत्रगा सरगदगी सगदुर अमा न लालगा अखोइना नखोइदा पीखरबा संदोखरबा वपाव अदु नथबा अतोपो वपाव अमा संदोलगदी महाग अदु सिरा फंगसु हाइने वर्स 8 अदुगा वर्स 9 दा अमु हाय अखोइना जु ममांग हाइखरे हौजिसु अमन हाइदि कनागुंबा मी अमना नखोइना अखोइदगी फंगखरबा वपाव दु नथबा अतोपो वपाव अमा संदोदी महाग सिरा फंगसु हाय मसिदा लाइबदी करीनो है कना गलसेन द पोलना संदोइबा अफो वपाव दु नतबा मदुदगी ताइवनबा वपाव अमा संदोएबा अदो हाइरिबा ताइवनबा वपाव दु करीनो हाइबदे एखोइना खंगनेबा मसे एखोइना गलसेन चैप्टर 3 अदुगा 5 द एखोइना नैनाबा मतमदजु खंगकनी अदु एखोइना समबना हाइगे मसी बैकग्राउंड से खंगबा याम दरकार लै मरमदी मफम खुदिमकता प्रभु यीशु कृष्ण सिरे क्रॉस दा सिरे हिंगलगा सखरब मतुंदा सेबोक्सना पृथ्वी मफम खुदिंदा वपाव संदोपम मतमदा मफम खुदिमकता जिहुदी सिंह हेंको जुदाइजम धर्म मदगी अखोइना प्रभु यीशु ख्रिस्तगी सेबोक ओइरपा क्यामरुम कन्वर्ट क्यामरुम यावेबा अदो हाइरिबा मखोइदि केदबा मखोइगी जिहुदी सिंहना ताकपि तंबिबा अदुगुंबा मखोइगी धर्म की अदुगुंबा म्याम सिंहदो मधुदो ओइना मखोइदि हेना थवा यौसलेबा मखोइगी अरानबा म्याम खनखिबा म्यामदो मधु चुमथोपा ngamde मखोइना ताए मसिदा हाइदि ओजा खरा लाए ज्यूस की ओजा खरा लाए लागा मखोइना हाइबसे करिनो पोलजे प्रभु यीशु ख्रिस्तगी सेबोक नते अदुना महांगना ताकपिदिबा अफो पाउजे लालिसिने असेंबगी होय प्रभु यीशु ख्रिस्तगा पोल गदि लाइमिनरमदे अदुना मोइना हाइबसे केनो हौजी नखोइना क्रिस्टियन ओलकपा थारगसु नखुमखोगी सेरेमोनियल लॉसिंग मरुइना खुदमोइना अखोइना उन ककपगुंबा सर्कमसाइज तौबा अदै लाइमुटी तौबा फेस्टिवल सिंग हाकपा
ꯑꯗꯨꯒꯨꯝꯕ ꯁꯦꯔꯦꯃꯣꯅꯤꯌꯦꯜ ꯂꯣꯁꯤꯡꯗꯣ ꯃꯗꯨ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯉꯥꯛꯄ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯅ ꯃꯗꯨ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯔꯥꯟꯕꯅꯤ ꯃꯔꯝꯗꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯄ꯭ꯔꯚꯨꯅ ꯀ꯭ꯔꯣꯁꯇ ꯁꯤꯕ ꯃꯇꯝꯗ ꯂꯣꯏꯈ꯭ꯔꯦꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯍꯥꯏꯀꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯊꯥꯖꯕ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯉꯥꯛꯄꯁꯦ ꯃꯔꯨ ꯑꯣꯏꯗꯦ ꯃꯁꯤꯗꯒꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯁꯦꯔꯦꯃꯣꯅꯤꯌꯦꯜ ꯂꯣ ꯍꯥꯏꯗꯤ ꯁꯥ ꯀꯠꯄ ꯑꯗꯨ ꯁꯔꯀꯝꯁꯥꯏꯁ ꯇꯧꯕ ꯑꯁꯤꯒꯨꯝꯕ ꯖ꯭ꯌꯨꯁꯀꯤ ꯆꯠꯅꯕꯤ ꯃꯌꯥꯝ ꯖꯦꯟꯇꯥꯏꯜꯁꯤꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯗꯨ ꯃꯗꯨ ꯏꯟꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯔꯥꯡ ꯈꯨꯕꯝꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕ ꯁꯦꯔꯦꯃꯣꯅꯤꯌꯦꯜ ꯂꯣ ꯉꯥꯛꯄ ꯂꯩꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯊꯥꯖꯕꯁꯦ ꯃꯁꯤꯅꯦꯕ ꯃꯁꯤꯒꯤ ꯃꯔꯝꯁꯤ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛꯁꯨ ꯃꯤꯅ ꯁꯟꯗꯣꯛꯏꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯍꯧꯖꯤꯛꯀꯤ ꯑꯔꯥꯟꯕ ꯒꯣꯁꯄꯦꯜ ꯑꯃꯅ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯄꯤꯕꯤꯈꯤꯕ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯇꯔꯥ ꯑꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯤꯕꯤꯕ ꯊꯧꯖꯥꯟꯒꯤ ꯃꯄꯥꯟꯅ ꯐꯥꯎꯕ ꯃꯁꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯁꯤ ꯏꯟꯕ ꯉꯝꯃꯔꯣꯏ ꯃꯁꯤ ꯏꯟꯅꯕ ꯍꯣꯠꯅꯔꯒ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯅꯕ ꯍꯣꯠꯅꯕꯁꯤꯗꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯂꯥꯛꯑꯦꯕ ꯍꯣꯏ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯁꯝꯃ ꯃꯌꯥꯝ ꯍꯥꯏꯖꯈ꯭ꯔꯦ ꯌꯥꯊꯪ ꯇꯔꯥ ꯉꯥꯛꯄꯅ ꯑꯩꯈꯣꯏ ꯀꯟꯕꯤꯔꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯑꯩ ꯄ꯭ꯔꯚꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯔꯤꯅ ꯁꯥꯈꯤ ꯑꯣꯏꯒꯅꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯃꯍꯥꯛꯀꯤ ꯑꯥꯏꯟꯁꯤꯡ ꯌꯥꯊꯪ ꯇꯔꯥꯁꯤꯡ ꯉꯥꯛꯄꯅ ꯑꯣꯏꯒꯅꯤ ꯑꯩꯅ ꯄ꯭ꯔꯚꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯂꯥꯏ ꯃꯨꯔꯇꯤ ꯈꯨꯔꯝꯃꯣꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥꯏ ꯈꯨꯔꯝꯃꯣꯏ ꯏꯁꯣꯔꯒꯤ ꯃꯤꯡ ꯑꯔꯦꯝꯕꯗ ꯄꯜꯂꯣꯏ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯅꯨꯡꯁꯤꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯔꯟ ꯃꯊꯨꯝ ꯃꯤ ꯍꯥꯠꯄ ꯈꯣꯠꯄ ꯑꯁꯤꯅꯆꯤꯡꯕꯁꯦ ꯑꯝꯇ ꯇꯧꯔꯣꯏ ꯍꯥꯏꯕꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯌꯥꯊꯪ ꯇꯔꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯒꯗꯤ ꯃꯁꯤ ꯏꯟꯕ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯩꯈꯣꯏ ꯄꯥꯞ ꯇꯧꯔꯒꯁꯨ ꯁꯔꯒ ꯆꯠꯀꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯏꯕ ꯃꯁꯤ ꯑꯔꯥꯟꯕ ꯋꯥꯄꯥꯎꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯖ꯭ꯌꯨꯁꯤꯡꯅ ꯄꯤꯈꯤꯕ ꯑꯔꯥꯟꯕ ꯋꯥꯄꯥꯎ ꯅꯝꯊꯥꯛꯀꯤ ꯑꯣꯏꯕ ꯋꯥꯄꯥꯎꯗꯒꯤ ꯍꯧꯖꯤꯛ ꯃꯁꯤꯅ ꯍꯦꯟꯅ ꯑꯔꯣꯏ ꯑꯃ ꯑꯣꯏꯔꯦꯕ ꯑꯃꯨꯛ ꯌꯦꯡꯁꯤꯟꯕ ꯑꯗꯨꯒ 10-12ꯇ ꯑꯃꯨꯛ ꯍꯥꯏ ꯃꯁꯦ ꯑꯩꯅ ꯃꯤꯁꯤꯡꯒꯤ ꯄꯦꯜꯍꯟꯅꯕ ꯃꯤꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯁꯤꯡꯕꯨ ꯊꯥꯖꯅꯕ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯅ ꯌꯥꯅꯕ ꯃꯤꯁꯤꯡꯅ ꯌꯥꯅꯕ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯅ ꯌꯥꯅꯕ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯩꯅ ꯃꯤꯁꯤꯡꯕꯨ ꯄꯦꯟꯅꯕ ꯊꯤꯔꯒꯗꯤ ꯍꯥꯏꯀꯣ ꯑꯩꯅ ꯃꯤꯁꯤꯡꯕꯨ ꯄꯦꯟꯅꯕ ꯊꯤꯕ꯭ꯔꯥ ꯑꯩꯅ ꯃꯤꯁꯤꯡꯕꯨ ꯄꯦꯜꯍꯜꯂꯒꯗꯤ ꯑꯩ ꯏꯁꯣꯔꯒꯤ ꯈ꯭ꯔꯤꯁꯇꯒꯤ ꯃꯅꯥꯏ ꯅꯠꯇꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎ ꯁꯟꯗꯣꯛꯄꯁꯦ ꯑꯩꯈꯣꯏ ꯃꯤꯁꯤꯡꯒꯤ ꯄꯦꯟꯅꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯃꯤꯁꯤꯡꯒꯤ ꯄꯦꯟꯕ ꯍꯥꯏꯕꯁꯤꯗꯤ ꯍꯛꯆꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯕ ꯄꯥꯞ ꯇꯧꯔꯒ ꯍꯤꯡꯕ ꯍꯥꯏꯕꯁꯦ ꯊꯛꯇꯨꯅ ꯆꯥꯗꯨꯅ ꯉꯥꯎꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯗ ꯃꯤꯒꯤ ꯑꯅꯤꯡꯕꯅꯦꯕ ꯃꯁꯤꯕꯨ ꯄꯦꯜꯍꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯅꯤꯡꯕꯁꯨ ꯄꯦꯜꯍꯟꯅꯤꯡꯉꯥꯏ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗꯁꯨ ꯆꯠꯀꯦ ꯍꯥꯏꯕ ꯍꯣꯠꯅꯕꯁꯤꯗꯤ ꯃꯁꯤꯗ ꯑꯔꯥꯟꯕꯅꯦꯕ ꯑꯩꯈꯣꯏꯅ ꯃꯤ ꯄꯦꯜꯍꯟꯅꯤꯡꯉꯥꯏ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡ ꯄꯦꯜꯍꯟꯅꯤꯡꯉꯥꯏ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯣꯛ ꯅꯠꯇꯦ ꯍꯥꯏꯅ ꯄꯣꯜ ꯃꯁꯤꯗ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯑꯃ ꯄꯤꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯚꯔꯁ 11ꯗ ꯍꯥꯏ ꯑꯩꯅ ꯅꯈꯣꯏꯗ ꯈꯪꯍꯜꯂꯤ ꯃꯗꯨꯗꯤ ꯑꯩꯅ ꯁꯟꯗꯣꯛꯏꯕ ꯋꯥꯄꯥꯎ ꯑꯁꯦ ꯃꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯠꯇꯦ ꯃꯤꯅ ꯄꯤꯔꯛꯄ ꯅꯠꯇꯦ ꯃꯁꯤ ꯑꯩꯅ ꯃꯤꯉꯣꯟꯗꯒꯤ ꯐꯪꯕꯁꯨ ꯅꯠꯇꯦ ꯃꯤꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯐꯣꯡꯗꯣꯛꯄꯤꯕ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯃꯁꯤ ꯑꯩꯅꯤ ꯍꯥꯏ ꯀꯔꯝꯅ ꯍꯥꯏꯕꯅꯣ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯄꯣꯜꯅ ꯍꯥꯏꯕꯁꯦ ꯍꯣꯏ ꯆꯨꯝꯃꯦ ꯃꯍꯥꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯣꯛ ꯑꯃꯗꯤ ꯅꯠꯇꯦ ꯃꯍꯥꯛ ꯐꯔꯤꯁꯤ ꯑꯣꯏꯔꯛꯅꯤꯉꯥꯏꯒꯤꯗꯃꯛ ꯑꯗꯨꯅ ꯑꯣꯜ ꯇꯦꯁꯇꯃꯦꯟꯒꯤ ꯕꯥꯏꯕꯜꯁꯤꯡ ꯐꯖꯅ ꯈꯪꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅꯦꯕ ꯃꯍꯥꯛꯁꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯁ꯭ꯇꯦꯐꯦꯟ ꯍꯥꯠꯂꯦ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯁ꯭ꯇꯦꯐꯦꯟ ꯇꯨꯕ ꯃꯇꯝꯗ ꯁ꯭ꯇꯦꯐꯦꯟꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯥꯈꯤ ꯄꯤꯈꯤꯕ ꯌꯥꯝꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯃꯉꯣꯟꯗ ꯅꯤꯡꯕ ꯊꯥꯕ ꯃꯤꯁꯤꯡꯒꯤꯗꯃꯛ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯕ ꯉꯥꯛꯄꯤꯕꯅ ꯄꯤꯛ ꯊꯟꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯎꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯈꯔ ꯈꯜꯂꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯄꯣꯜꯅ ꯈꯟꯕꯁꯦ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯨꯡ ꯏꯟꯕ ꯃꯤꯁꯤꯡꯕꯨ ꯍꯥꯠꯂꯒ ꯇꯨꯞꯂꯒ ꯐꯥꯔꯒ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯔꯣꯃꯥꯟ ꯂꯥꯟꯃꯤꯁꯤꯡꯗ ꯁꯤꯖꯤꯟꯅꯔꯒ ꯇꯧꯕꯁꯦ ꯏꯁꯣꯔꯒꯤ ꯊꯕꯛ ꯇꯧꯕꯅꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯦꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯨꯡ ꯏꯟꯕ ꯁꯦꯕꯣꯛꯁꯤꯡꯅ ꯇꯧꯔꯤꯕꯗꯨꯒ ꯈꯦꯠꯅꯕꯗꯣ ꯌꯥꯝ ꯎꯔꯝꯃꯦꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯁ꯭ꯇꯦꯐꯦꯟ ꯁꯤꯕꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯍꯣꯡꯅꯤꯡꯉꯥꯏꯒꯤ ꯂꯝꯕꯤꯗꯣ ꯏꯁꯣꯔꯅ ꯂꯥꯛꯄꯤꯔꯝꯃꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯗꯃꯥꯀꯁꯀꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛꯅ ꯃꯉꯣꯟꯗ ꯎꯠꯄꯤꯕꯅꯦꯕ ꯃꯥꯒꯤ ꯃꯁꯛꯇꯣ ꯎꯠꯄꯤꯕꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛꯅ ꯃꯉꯣꯟꯗ ꯋꯥꯗꯣ ꯉꯥꯡꯕꯅꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯍꯥꯛꯁꯦ
ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯁꯦ ꯃꯃꯤꯠ ꯇꯥꯡꯍꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯕꯗꯒꯤ ꯃꯍꯥꯛꯁꯦ ꯗꯃꯥꯀꯁꯇ ꯄꯨꯔꯛꯑꯒ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯍꯥꯛꯁꯦ ꯑꯅꯥꯅꯤꯌꯥꯁ ꯀꯧꯕ ꯑꯃꯅ ꯃꯃꯤꯠ ꯇꯥꯡꯕꯗꯨ ꯐꯍꯜꯂꯒ ꯄꯨꯛꯅꯤꯡ ꯎꯍꯟꯕꯅꯦꯕ ꯃꯗꯨꯅꯤ ꯃꯥꯁꯤꯗ ꯍꯥꯏꯁꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯚꯔꯁ 13-14ꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯦꯡꯕꯁꯦ ꯃꯍꯥꯛꯅ ꯌꯦꯍꯨꯗꯤ ꯙꯔꯃꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯋꯥꯏ ꯌꯥꯎꯔꯝꯃꯦ ꯍꯥꯏꯕꯁꯦ ꯁꯤꯗ ꯅꯈꯣꯏꯅ ꯃꯃꯥꯡꯗ ꯑꯩꯅ ꯀꯟꯚꯔꯁꯦꯁꯟ ꯍꯥꯏꯗꯤ ꯑꯩꯅ ꯖ꯭ꯌꯨꯁꯀꯤ ꯙꯔꯃ ꯑꯁꯤꯗ ꯀꯃꯥꯏꯅ ꯑꯩꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯀꯃꯥꯏꯅ ꯇꯧꯈꯤ ꯃꯈꯣꯏꯗ ꯊꯥꯖꯕꯁꯦ ꯀꯌꯥꯝ ꯆꯦꯠꯅ ꯊꯥꯖꯩ ꯍꯥꯏꯕꯗꯣ ꯅꯈꯣꯏꯅ ꯇꯥꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯕꯤꯌꯣꯟ ꯃꯦꯖꯔ ꯍꯥꯏꯀꯣ ꯑꯩꯅ ꯑꯣꯟꯕ ꯉꯝꯕꯒꯤ ꯆꯥꯡꯒꯤ ꯋꯥꯡꯕꯗ ꯍꯥꯏꯗꯤ ꯍꯥꯏꯉꯝꯗꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯑꯩꯅ ꯏꯁꯣꯔꯒꯤ ꯆꯔꯆ ꯑꯗꯨꯕꯨ ꯑꯣꯠꯅꯩꯈꯤ ꯃꯁꯤꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤ ꯄꯣꯜꯅ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯕꯨ ꯐꯥꯔꯦ ꯑꯗꯨꯒ ꯍꯥꯠꯄꯗ ꯃꯥꯒꯤ ꯑꯌꯥꯕ ꯄꯤ ꯔꯣꯃꯥꯟꯁꯤꯡꯗ ꯁꯤꯟꯅꯩ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯇꯨꯞꯄꯁꯤꯗ ꯃꯍꯥꯛꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯍꯥꯛ ꯑꯁꯦꯡꯕ ꯌꯦꯍꯨꯗꯤꯒꯤ ꯙꯔꯃ ꯏꯁꯣꯔꯒꯤ ꯙꯔꯃ ꯑꯐꯕ ꯙꯔꯃꯗꯨ ꯇꯧꯏ ꯍꯥꯏꯅ ꯃꯍꯥꯛ ꯈꯜꯂꯝꯕꯅꯦꯕ ꯑꯗꯨꯒ ꯁꯤꯗ ꯍꯥꯏ ꯚꯔꯁ 4ꯗ ꯍꯥꯏ ꯑꯩꯒ ꯃꯥꯟꯅꯕ ꯌꯥꯎꯗꯅꯀꯣ ꯑꯩ ꯏꯁꯥꯃꯛꯀꯤ ꯖꯥꯇꯤ ꯑꯁꯦ ꯏꯁꯥꯒꯤ ꯙꯔꯃ ꯑꯁꯤꯗ ꯑꯩꯅ ꯌꯥꯝ ꯀꯥꯟꯅꯕ ꯑꯣꯏꯍꯜꯂꯝꯃꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯅ ꯄꯤꯔꯝꯕ ꯑꯩꯒꯤ ꯆꯠꯅꯕꯤ ꯑꯁꯤꯗ ꯑꯩꯁꯦ ꯌꯥꯝ ꯍꯥꯏ ꯂꯩꯇꯅ ꯑꯩ ꯊꯋꯥꯏ ꯌꯥꯎꯔꯝꯃꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯄꯣꯜꯅ ꯈꯪꯉꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯌꯥꯎꯔꯝꯃꯤ ꯑꯗꯨꯅꯕꯨ ꯃꯍꯥꯛ ꯐꯔꯤꯁꯤ ꯑꯃ ꯑꯣꯏꯔꯛꯅꯤꯉꯥꯏꯒꯤꯗꯃꯛ ꯌꯦꯍꯨꯗꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯙꯔꯃꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯗꯒꯤ ꯍꯥꯏ ꯄ꯭ꯔꯤꯁꯇꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯗꯃꯥꯀꯁ ꯇꯥꯟꯅ ꯆꯠꯂꯒ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯨꯡ ꯏꯟꯕ ꯃꯤꯁꯤꯡ ꯑꯗꯨ ꯐꯥꯔꯒ ꯖꯦꯔꯨꯁꯥꯂꯦꯝꯗ ꯄꯨꯔꯛꯅꯤꯉꯥꯏꯒꯤꯗꯃꯛ ꯃꯍꯥꯛ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯄꯅꯦꯕ ꯑꯗꯨꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯍꯥꯛ ꯏꯁꯣꯔꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯑꯣꯟꯍꯟꯕꯅꯦꯕ ꯑꯗꯨꯒ ꯚꯔꯁ 15-16ꯗ ꯑꯃꯨꯛ ꯌꯦꯡꯁꯦ ꯍꯪꯀꯣ ꯁꯤꯗ ꯕꯠ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯃꯁꯤꯅ ꯏꯁꯣꯔꯕꯨ ꯄꯦꯜꯍꯜꯂꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯦ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯒꯤ ꯑꯩꯁꯦ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯊꯧꯖꯥꯟꯅꯀꯣ ꯑꯩꯁꯦ ꯀꯧꯊꯣꯛꯈ꯭ꯔꯕꯅꯦ ꯍꯥꯏꯕꯅꯤ ꯄꯣꯜꯁꯦ ꯏꯁꯣꯔꯅ ꯃꯃꯥ ꯄꯨꯛꯅꯤꯡꯗꯒꯤ ꯃꯍꯥꯛ ꯀꯧꯊꯣꯛꯈ꯭ꯔꯕꯅꯦꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯅꯕ ꯀꯔꯤꯒꯤꯗꯃꯛ ꯐꯣꯡꯗꯣꯛꯇꯅ ꯍꯥꯏꯗꯤ ꯃꯍꯥꯛꯅ ꯍꯥꯏꯗꯤ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯄꯁꯤꯡ ꯑꯗꯨꯗ ꯒꯂꯥꯇꯤꯌꯟꯒꯨꯝꯕ ꯀꯣꯔꯤꯟꯊꯤꯌꯟ ꯑꯦꯐꯦꯁꯤꯌꯟ ꯑꯇꯣꯞꯄ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯄ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯄꯥꯎꯗꯣ ꯁꯟꯗꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟꯗ ꯇꯥꯛꯄꯤꯔꯤꯕ ꯃꯦꯁꯥꯌꯥ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯐꯖꯅ ꯈꯪꯍꯜꯂꯦꯕ ꯑꯗꯨ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯥꯟꯅ ꯈꯜꯂꯝꯕ ꯃꯌꯥꯝꯗꯣ ꯃꯍꯥꯛꯅ ꯂꯣꯏꯅ ꯄ꯭ꯔꯚꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯥꯖꯕꯗꯨꯁꯨ ꯍꯦꯟꯒꯠꯂꯦ ꯃꯍꯥꯛꯀꯤ ꯈꯪꯕꯗꯨꯁꯨ ꯍꯦꯟꯒꯠꯂꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏ ꯑꯩ ꯃꯤ ꯀꯅꯥꯝꯇꯒ ꯑꯩ ꯄꯥꯎ ꯐꯥꯎꯅꯗꯦ ꯀꯟꯐꯔꯝ ꯀꯅꯥꯝꯇꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯀꯟꯐꯔꯝ ꯇꯧꯗꯦ ꯑꯗꯨꯒ ꯃꯍꯥꯛ ꯖꯦꯔꯨꯁꯥꯂꯦꯝꯗꯁꯨ ꯆꯠꯇꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯚꯔꯁ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯀꯣ 17-19ꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯑꯔꯥꯕꯤꯌꯥꯗ ꯆꯠꯂꯝꯃꯦ ꯑꯗꯨꯒ ꯑꯔꯥꯕꯤꯌꯥꯗ ꯆꯠꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯃꯥꯀꯁ ꯆꯠꯂꯦ ꯃꯥꯅ ꯆꯍꯤ 3 ꯑꯔꯥꯕꯤꯌꯥꯗ ꯃꯥ ꯂꯩꯔꯝꯃꯦ ꯃꯇꯝꯗ ꯃꯔꯨꯚꯨꯃꯤ ꯑꯗꯨꯗ ꯃꯦꯗꯤꯇꯦꯠ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟꯒꯤ ꯕꯥꯏꯕꯜ ꯃꯌꯥꯝ ꯖꯦꯅꯦꯁꯤꯁꯇꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯅ ꯃꯂꯥꯀꯥꯏ ꯐꯥꯎꯕꯒꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯁꯥꯏꯒꯤ ꯃꯔꯝꯗ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯀꯗꯕ ꯃꯁꯥꯌꯥꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯕꯒꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯐꯖꯅ ꯌꯦꯡꯉꯀꯥꯟꯗ ꯃꯁꯤ ꯈꯨꯗꯤꯡꯃꯛꯅ ꯀꯔꯝꯅ ꯄ꯭ꯔꯚꯨꯗ ꯊꯨꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯄ꯭ꯔꯚꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯇꯧꯔꯤꯉꯩ ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯃꯤꯁꯟꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯕ ꯍꯤꯡꯒꯠꯄ ꯑꯁꯤꯅꯆꯤꯡꯕꯒꯤ ꯃꯔꯝꯗ ꯃꯥꯁꯦ ꯐꯖꯅ ꯃꯦꯗꯤꯇꯦꯠ ꯇꯧꯔ ꯆꯍꯤ 3 ꯃꯍꯥꯛ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯈꯪꯈꯤꯕ ꯑꯗꯨꯒ ꯄ꯭ꯔꯚꯨꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨꯒ ꯂꯣꯏꯅ ꯆꯨꯝꯃꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯐꯖꯅ ꯀꯟꯐꯥꯔꯝ ꯇꯧꯔꯦ ꯊꯋꯥꯏ ꯁꯦꯡꯕꯅ ꯃꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯐꯖꯅ ꯈꯪꯉꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯦꯕ ꯃꯁꯤꯅꯀꯣ ꯑꯗꯨ ꯍꯜꯂꯛꯑꯦ ꯚꯔꯁ 13 ꯍꯥꯏꯁꯦ ꯆꯍꯤ 3 ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯤꯇꯔꯒ ꯅꯨꯃꯤꯠ 35 ꯂꯩꯔꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯦꯝꯁ ꯍꯥꯏꯗꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯍꯥꯏꯗꯤ ꯖꯦꯝꯁ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯒꯁꯨ ꯃꯍꯥꯛꯅ ꯎꯅꯔꯝꯗꯦ ꯍꯥꯏꯕꯅꯤ ꯃꯥꯅ ꯍꯥꯏꯕꯁꯦ ꯑꯇꯣꯞꯄ ꯁꯥꯏꯕꯣꯛ ꯑꯝꯇꯒ ꯎꯅꯔꯝꯗꯦ ꯄꯤꯇꯔꯒ ꯖꯦꯝꯁꯀ ꯃꯈꯣꯏꯅ Acts 15ꯗꯒ ꯄꯤꯗ ꯖꯦꯔꯨꯁꯥꯂꯦꯝ ꯀꯥꯎꯟꯁꯤꯜ ꯍꯥꯏꯗꯤ ꯃꯥꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯖꯦꯟꯇꯥꯏꯜꯁꯤꯡꯗ ꯆꯠꯂꯒ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯖꯨꯗꯤꯁꯤꯡꯅꯗꯤ ꯎꯟ ꯀꯛꯇ꯭ꯔꯒꯗꯤ ꯅꯈꯣꯏ ꯁꯦꯔꯃꯣꯅꯦꯜ ꯂꯨꯍꯣꯡꯉꯥꯛꯇ꯭ꯔꯒꯗꯤ ꯅꯈꯣꯏ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯉꯣꯏ ꯃꯁꯤꯒꯤ ꯃꯔꯝꯗ ꯄꯣꯜꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅ ꯑꯩꯈꯣꯏꯅ Acts 15ꯗ ꯖꯦꯔꯨꯁꯥꯂꯦꯝ ꯀꯥꯎꯟꯁꯤꯜꯁꯦ ꯍꯥꯏꯗꯤ 49 AD ꯑꯗꯨꯗ ꯐꯝꯕꯅꯤꯀꯣ ꯃꯗꯨꯗ ꯍꯥꯏꯕꯅꯤ ꯃꯈꯣꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕꯁꯦ ꯖꯦꯟꯇꯥꯏꯜꯁꯤꯡꯅ ꯇꯧꯒꯗꯕꯁꯦ ꯂꯥꯏ ꯃꯨꯔꯇꯤꯗ ꯀꯠꯄ ꯁꯥꯗꯣ ꯅꯠꯇꯅ ꯑꯗꯨ ꯅꯠꯇꯅ
ꯎꯟ ꯀꯛꯄ ꯁꯔꯀꯝꯁꯤꯖꯟꯗꯗꯤ ꯃꯈꯣꯏꯗ ꯑꯌꯦꯠꯄ ꯄꯤꯔꯨꯔꯅꯨ ꯍꯥꯏꯅ ꯌꯥꯅꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯟꯗꯣꯛꯄꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕꯗ ꯆꯠꯂꯁꯤꯀꯣ ꯁꯤꯗ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯈꯣꯏꯗ ꯏꯔꯤ ꯀꯣ ꯑꯩ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯁꯤꯔꯤꯌꯥ ꯑꯃꯁꯨꯡ ꯁꯤꯂꯤꯀꯤꯌꯥꯗ ꯃꯍꯥꯛ ꯂꯥꯛꯂꯝꯃꯦ ꯑꯗꯨꯒ ꯖꯨꯗꯤꯌꯥꯗ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯈ꯭ꯔꯤꯁꯇꯒꯤ ꯆꯔꯆꯁꯤꯡ ꯑꯗꯨ ꯑꯩ ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯈꯪꯂꯝꯗꯦ ꯃꯥꯏꯊꯣꯡ ꯈꯪꯂꯝꯗꯦ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯈꯛꯇꯅ ꯇꯥꯕꯅꯤ ꯃꯗꯨꯗꯤ ꯍꯧꯈꯤꯕ ꯃꯇꯝꯗ ꯀꯣ ꯑꯣꯠ ꯅꯩꯈꯤꯕ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯨꯝꯕ ꯑꯣꯠ ꯅꯩꯈꯤꯕ ꯍꯥꯏꯗꯤ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯙꯔꯃ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯗ ꯋꯥꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯃꯥꯅ ꯃꯥꯡꯍꯟꯈꯤꯕ ꯊꯥꯖꯕꯗꯣ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯍꯥꯏ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯁꯤꯅ ꯃꯁꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟꯅꯤ ꯑꯗꯨꯅ ꯒꯂꯥꯇꯤꯌꯥꯟꯗ ꯃꯔꯨꯑꯣꯏꯅ ꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯀꯔꯤꯅꯣ ꯖ꯭ꯌꯨꯁ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯖ꯭ꯌꯨꯁ ꯀꯟꯚꯔꯠꯁꯤꯡ ꯈ꯭ꯔꯤꯁꯇꯥꯟꯗ ꯑꯣꯜꯂꯛꯄ ꯖ꯭ꯌꯨꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕ ꯇꯥꯛꯄꯤꯕꯁꯤꯡꯗꯨꯅ ꯅꯈꯣꯏ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯁꯦꯔꯦꯃꯣꯅꯤꯌꯦꯜ ꯂꯣꯁꯦ ꯉꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯇꯥꯛꯄꯤꯕꯅꯤ ꯑꯩꯈꯣꯏꯅ 10 ꯀꯃꯥꯟꯃꯦꯟ ꯑꯗꯨꯒ ꯄ꯭ꯔꯚꯨꯅ ꯍꯥꯏꯕ ꯏꯟꯕ ꯃꯁꯤꯗꯤ ꯌꯥꯝꯅ ꯊꯣꯏꯗꯣꯛꯇꯦ ꯑꯗꯨꯕꯨ ꯁꯦꯔꯦꯃꯣꯅꯤꯌꯦꯜ ꯂꯣ ꯑꯩꯈꯣꯏꯅ ꯎꯟ ꯀꯛꯄ ꯍꯦꯗꯟꯁꯤꯡ ꯑꯗꯨꯁꯨ ꯎꯟ ꯀꯛꯄ ꯇꯥꯏ ꯃꯈꯣꯏꯒꯤ ꯁꯦꯔꯦꯃꯣꯅꯤꯌꯦꯜ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝꯗꯣ ꯃꯈꯣꯏ ꯇꯧꯕ ꯇꯥꯏ ꯃꯗꯨꯒꯤ ꯃꯄꯥꯟ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯇꯥꯛꯄꯤꯕꯅꯦꯕ ꯃꯗꯨꯅꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯄꯣꯜꯅ ꯁꯦꯡꯗꯣꯛꯄꯅꯦ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯃꯥꯏꯅ ꯊꯥꯖꯕꯅ ꯆꯨꯝꯍꯟꯕꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯂꯣꯒꯤ ꯃꯔꯝꯗ ꯌꯥꯝ ꯅꯩꯅꯔꯛꯀꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯁꯔꯃꯣꯟꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯉꯥꯏꯃꯤꯟꯅꯁꯤ ꯍꯦꯟꯅ ꯅꯈꯣꯏꯅ ꯄꯥꯎ ꯐꯪꯕ ꯑꯣꯏꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯁꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯃꯦꯟꯁꯨ ꯅꯈꯣꯏꯅ ꯄꯤꯕꯤꯔꯝꯃꯨ ꯄ꯭ꯔꯊꯅꯥ ꯇꯧꯖꯩ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯄꯣꯜꯅ ꯒꯂꯥꯇꯤꯌꯥꯟꯗ ꯏꯕ ꯑꯐꯕ ꯄꯥꯎ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯁꯨ ꯏꯄꯥ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯗꯨꯅ ꯃꯍꯥꯛꯅ ꯄꯤꯕ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯅꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯟꯗꯨꯅ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯠꯆꯕ ꯉꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯃꯗ ꯇꯥꯔꯤꯕ ꯈꯨꯗꯤꯡꯗ ꯕꯣꯔ ꯄꯤꯕꯤꯌꯨ ꯄ꯭ꯔꯚꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯃꯦꯟ